ngasisu Kangleipak Knowledge Channel na mayam amuk hana taramna okseri ngasi gi mayam na pijak doriba hiram asidi khonthang haibasi karino haibasi aikoina khonthang taribasi karigino haibasi ni tasengnamakti tariba khonjel adu nangi nasamaki oiba khonjel adu magni masigi matangda khajitang sandokna thamjage aikoina ihang hangduna leiba karisu leitaba asoba kamada aikoina nokpa natraga wa ama ngang matamda aikoina aikoigi khonjel asi hanjinna tagani masigi maru oiba maramdi khonjel gi oiba haibadi sound gi oiba ithak ama chatli masigi ithak asina leiriba ka adugi haklang singdagi haribe khonjel asi thaktorakpana aikoigi nakomsida sagi khonjel asi hanjin hanjin taribe aikoigi londa hairagana khonthang hairibe asi isam samna hairabada iko haibasi akanba leimai amadagi khonjel amabu thaktoklaklaga tariba listener amagi nakongda hanjin hanjin na tariba khonjel adubani masi haire haidena nangna ka ama hektada changlaga iko asibu tananaba hona matamdasu irai laina tabang phangani haibadi thajabigano iko asi tananaba hona matamda natraga tagi haibadi phibam ani khakti changli nangna wa ngangba natraga nokpa matamda khudak aduda nangna nangi asengba haibadi original sound adu khudakta tagani hairiba original sound asi nangi brain aduda 0.1 seconds ti lengdana legani madugi tanja pungja adubu persistence of hearing haina masigi matakta nangi akoibada saithokriba sound wave sing adudi asai matakta panjakriba ka adugi wall sindagi sound kharadi thaktorai aduga khara amana chupsinduna lehawi aduga loinana hojiki thaktoklakliba reflected sound wave aduna ngasai brain da tungduna lehoriba nangi original sound adugi matam haibadi 0.1 second asi loidringai da yorpa targadi nangna taba pamliba echo adu taba phangloi maramdi hairiba original sound aduga thaktoklakliba reflected sound wave aduga 0.1 second asigi manu losin aduna taba targadi nangi brain aduna lakliba si original sound la natraga reflected sound wave la haibadu khantokpa ngamloi maram aduna nangi brain aduna pau compare ko matamdadi brain na phangli si sound ama kaktani haina pirakan masina haininglibadi echo ama tanar honaba matamda saigi sangkriba condition adugi manungda ahanma condition ama oina brain amana nangna ngangba natraga nokpa matamda nangi brain aduda phangliba original sound amasung reflected sound wave ani adugi marakta yamdrabada 0.1 seconds ki ahangba matam ama leibatai ani suba condition da ngangliba nang haibadi speaker oriba na hakse masiga thaktoklak toriba reflected wall adugi marakta laigada distance asi yamdrabada 17.2 meter oigadabani dorena condition ani asi punna subsin jeraga nangna echo ama tagi haiba tarkadi nang amasung thaktoklakadoriba reflected wall ani dugi marakta yamdraba 17.2 meter ki distance laigadabani dorena tariba na hakna nangonda fangliba original sound amasung reflected sound wave ani dugi marakta 0.1 second haiba si laigadabani hariba condition ani asi matik charaba matamda echo haiba si tab fangani adumapu nangna echo si taningle haiduna asobu ka amar changsinduna haibadi ngasagi pankrip 17.2 meter si fulfill toba ngamli haiba ka amna sangduna su nangna heta echo tar ni haiba su ngamdri maramdi mafamduda leremgadoriba thaktoklakpa yaba potsing adu hard surface oigadabani haibadi sound wave ama lakpa matamda heta thaktoklakpa ngamba hard surface oiba potsing oigadabani natrabadi aikoina ngangkriba nangna ngangkriba mayamasi subsin khibana henbana maram oiraga nangna taba pamleba echo adubu thaktoklaknaba reflected sound wave asi leireroi maramanduna nangna echo taba ngambagi pangal yamna hantherakani asumna echo habasi karamna puthorei karamna echo taba phangani haibagi maramda samlapna thamjaraba matung matang sida video si losenjerage makataba video gi damak mayamdagi mangol dizeri